New York Indian Film Festival 2026 Manipuri film Bung na lemjaningai oiba mana ahum fangba ngamkre. Indo-American Art Council na sinduna nimit marini chupna pangthokiba New York Indian Film Festival 2026 Manipuri cinema asi international ki thakda sakhangbaga lonina Manipuri film Bung na lemjaningai oiba mana ahum fangba ngamkre. Hariba mana asi festival asi aroiba nimit haukiba nongmaijing nimita yenthokibani. Manipuri film Bung da mapung oiba role lawriba khwaidagi angang oiriba gungun kibse na mahakna film asida pikiba performance sing adubu sakhangduna Best Child Actor Award fangki. Filmmaker Lakshmi Priya Devina Best Director Trophy aduga mai paklaba Bung film asigidamak festival critics panel na Best Debut Film haina maming thonki. New York Indian Film Festival asida Indian Independent Film gi khangatlaba film kaya ama utki chai asigi oina leibak asidagi khangatlaba feature film 18 documentary film mari amasung short film 18 utki. Film Festival asida India gi tongan ba lone sing the number film 15 mapung fana utkiba asina regional cinema asi global arena da hena pakthok sauthok pagi mami adu chawna tari. Festival asida khwaidagi mayek singna utlibadi matau karamna local gi oiba story kaya ama national border lana international arena da babok singi pukning mapung fana chingsingba ngamkiba asini. Panba yabadi Manipuri film Bung asi International South Asian Film Festival 2024, Canada 55 International Film Festival of India, 17 Asia Pacific Screen Award 2024, Australia Indian Film Festival of Melbourne 2025 amasung 79 British Academy of Film Award da lemjaningai oiraba mana kaya fangkrabani.